Ngasi ꯑꯩꯈꯣꯏꯅ ꯎꯅꯖꯔꯤꯕ ꯑꯁꯤ ꯀꯩꯅꯣꯒꯤ ꯕꯦꯔꯥꯕꯥꯒꯇ ꯂꯩꯔꯤꯕ ꯑꯍꯣꯡ ꯁꯥꯡꯕꯝ ꯀꯃꯜ ꯃꯍꯥꯛ ꯑꯁꯤ ꯍꯟꯗꯛꯀꯤ SSLC ꯄꯔꯤꯈꯥꯗ ꯁꯕꯖꯦꯛ ꯇꯔꯨꯛꯃꯛ ꯂꯦꯇꯔ ꯂꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯍꯩꯔꯣꯏꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯀꯃꯜ ꯑꯃꯁꯨꯡ ꯀꯃꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯃꯜꯒꯤ ꯀꯩꯅꯣꯁꯤ ꯁ꯭ꯀꯨꯜꯁꯤ ꯀꯔꯝꯕ ꯁ꯭ꯀꯨꯜꯅꯣ ꯁ꯭ꯀꯨꯜꯒꯤ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ Sinai Jyoti Singham Manipuri High School. Oh, ꯍꯣꯏ ꯍꯣꯏ ꯀꯃꯜꯒꯤ elective subjectꯅ ꯀꯔꯝꯕ ꯑꯣꯏꯒꯦ? Advanced Mathematics. ꯑꯣꯀꯦ ꯀꯩꯅꯣꯒꯤ ꯀꯃꯜꯅ ꯐꯪꯉꯤꯕ ꯃꯥꯔꯛꯁꯤꯡꯗꯣ ꯄꯔꯁꯦꯟꯇꯦꯖꯇꯒꯤ ꯍꯧꯔꯒ ꯂꯣꯏ ꯄꯨꯝꯅꯃꯛꯇ ꯍꯥꯏꯕꯤꯌꯨ. ꯑꯩꯅ ꯐꯪꯉꯤ 85%, 85.83%ꯅꯤ. ꯑꯗꯣ ꯑꯩ ꯏꯪꯂꯤꯁꯇ 87%, ꯃꯅꯤꯄꯨꯔꯤꯗ 82%, ꯖꯦꯅꯔꯦꯜ ꯁꯥꯏꯟꯁꯇ 87%, ꯖꯦꯅꯔꯦꯜ ꯃꯦꯊꯃꯦꯇꯤꯛꯁꯇ 80%, ꯀꯩꯅꯣ ꯑꯦꯗꯚꯥꯟꯁ ꯃꯦꯊꯃꯦꯇꯤꯛꯁꯇ 87%, ꯀꯩꯅꯣ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯇ ꯀꯩꯅꯣ 92. ꯌꯥꯝꯅ ꯐꯖꯅ ꯐꯪꯉꯤ. ꯀꯩꯅꯣꯗꯤ ꯀꯃꯜꯁꯦ ꯑꯩꯈꯣꯏ ꯇ꯭ꯌꯨꯁꯟ ꯇꯝꯕ ꯈꯣꯠꯄꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯑꯩ ꯀꯩꯅꯣ ꯇ꯭ꯌꯨꯁꯟꯁꯤꯗꯤ ꯁꯕꯖꯦꯛ ꯑꯅꯤꯈꯛꯀꯤ ꯇꯝꯃꯤ. ꯁꯥꯏꯟꯁꯁꯦ ꯈꯔꯅꯤ ꯇꯝꯃꯝꯃꯒ ꯇꯣꯛꯑꯦ. ꯀꯩꯅꯣ ꯑꯦꯗꯚꯥꯟꯁꯀ ꯃꯦꯠꯀꯁꯦ ꯇꯝꯃꯤ. ꯑꯣꯀꯦ ꯑꯗꯣ ꯁ꯭ꯀꯨꯜꯁꯦ ꯁꯤꯗꯒꯤ ꯀꯌꯥꯃꯨꯛ ꯊꯥꯕꯖꯥꯠꯅꯣ? ꯀꯤꯂꯣꯃꯤꯇꯔ 7. 8ꯃꯨꯛ ꯊꯥꯞꯄꯤꯌꯦꯕ ꯅꯠꯇ꯭ꯔꯥ? ꯑꯗꯣ ꯇ꯭ꯌꯨꯁꯟꯅ ꯁꯤ ꯀꯌꯥꯃꯨꯛ ꯊꯥꯞꯄ? ꯀꯤꯂꯣꯃꯤꯇꯔ 5. ꯑꯗꯨꯝ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯒ ꯍꯜꯂꯛꯑꯒ ꯇ꯭ꯌꯨꯁꯟꯁꯦ ꯆꯠꯂꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯇꯝꯁꯦ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯑꯩ ꯀꯩꯅꯣ ꯇ꯭ꯌꯨꯁꯟꯗꯒꯤ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯑꯗꯨꯝ ꯍꯥꯏ. ꯑꯣ ꯑꯌꯨꯛꯇ ꯇ꯭ꯌꯨꯁꯟꯅꯦꯕ? ꯍꯣꯏ. ꯑꯌꯨꯛꯇ ꯇ꯭ꯌꯨꯁꯟ ꯂꯣꯏꯔꯒ ꯁ꯭ꯀꯨꯜ ꯗꯥꯏꯔꯦꯛ ꯆꯠꯄꯤꯅꯦꯕ. ꯑꯗꯨꯗꯤ ꯉꯟꯅꯗꯤ ꯍꯧꯒꯠꯂꯒ ꯇ꯭ꯌꯨꯁꯟꯒꯤꯁꯨ ꯄꯨꯔꯥ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯇ ꯗꯥꯏꯔꯦꯛ ꯆꯠꯄꯤꯅꯦꯕ ꯅꯠꯇ꯭ꯔꯥ? ꯍꯣꯏ. ꯌꯥꯝꯅ ꯋꯥꯔꯝꯅꯤ. ꯍꯜꯂꯛꯑꯒ ꯁꯥꯟꯅ ꯈꯣꯠꯅꯕꯁꯨ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯕ꯭ꯔꯥ? ꯍꯣꯏ. ꯈꯔ ꯑꯗꯨꯝ ꯌꯥꯎꯋꯦꯕ. ꯍꯣꯏ, ꯅꯨꯄꯥ ꯃꯆꯥꯅꯤ ꯇꯧꯒꯗꯕꯅꯤ. ꯁꯥꯟꯅ ꯈꯣꯠꯅꯕꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃ ꯑꯣꯏꯔꯤꯕꯅꯤ. ꯀꯩꯅꯣꯒꯤ ꯀꯃꯜꯖꯤꯠꯀꯤ ꯇ꯭ꯌꯨꯁꯟꯒꯤ ꯑꯣꯖꯥꯁꯦ ꯀꯩ ꯃꯃꯤꯡ ꯀꯧꯕ? ꯀꯩꯅꯣ ꯁꯤꯡꯍꯣꯒ ꯑꯗꯨ ꯂꯣꯏꯔꯒ ꯃꯦꯠꯁꯀꯤꯁꯨ ꯇꯣꯡꯉꯥꯜꯂꯦ. ꯃꯦꯠꯁꯁꯤꯅ ꯀꯩꯅꯣ ꯁꯤꯅꯥꯝ ꯂꯦꯝꯕ. ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄ ꯈꯣꯠꯄꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ? ꯏꯪꯂꯤꯁ. ꯀꯩꯅꯣ ꯁ꯭ꯀꯨꯜꯁꯦ ꯐꯖꯅ ꯇꯥꯏ. ꯑꯩ ꯁ꯭ꯀꯨꯜꯁꯦ ꯑꯗꯨꯛ ꯌꯥꯝ ꯀꯥꯖꯍꯧꯗ꯭ꯔꯦ. ꯑꯣ ꯍꯣꯏ ꯍꯣꯏ. ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯁꯦ ꯐꯖꯅ ꯇꯥꯛꯏ. ꯑꯩꯁꯨ ꯃꯈꯥꯁꯦ ꯀꯔꯝꯕ ꯀꯣꯂꯦꯖꯇ ꯇꯝꯒꯦꯅ ꯈꯜꯂꯤ? ꯑꯩ GC ꯀꯣꯂꯦꯖꯇ ꯇꯝꯃꯤ. GC ꯀꯣꯂꯦꯖꯇ ꯇꯝꯒꯦꯅ ꯈꯜꯂꯦꯕ ꯅꯠꯇ꯭ꯔꯥ? ꯑꯣꯀꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯏꯁꯩ ꯅꯣꯡꯃꯥꯏꯒꯗꯤ ꯁꯨꯝ ꯊꯋꯥꯏ ꯌꯥꯎꯕꯤꯕ꯭ꯔꯥ? ꯑꯩ ꯌꯥꯎꯗꯦ. ꯌꯥꯎꯗꯦꯕ? ꯍꯣꯏ. ꯑꯗꯨꯝ ꯁꯥꯟꯅ ꯈꯣꯠꯅꯕꯗꯤ ꯑꯗꯨꯝ ꯈꯔ ꯄꯥꯝꯖꯩꯕ ꯅꯠꯇ꯭ꯔꯥ? ꯍꯣꯏ. ꯀꯔꯝꯕ ꯃꯁꯥꯟꯅꯔꯣꯏꯗꯤ ꯀꯔꯝꯕ ꯈꯦꯂꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏ? ꯐꯨꯠꯕꯣꯜ ꯐꯨꯠꯕꯣꯜ ꯅꯨꯡꯉꯥꯏꯕ. ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯊꯣꯛꯄ ꯇꯣꯔꯅꯥꯃꯦꯟ ꯀꯩꯀꯩ ꯑꯃꯗꯤ ꯁꯨꯝ ꯆꯠꯄꯤꯕ꯭ꯔꯥ? ꯆꯠꯂꯦꯕꯀꯣ. ꯐꯩ. ꯑꯗꯨꯗꯒꯤꯁꯨ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯑꯒ ꯁꯥꯟꯅꯕꯒꯤꯁꯨ ꯀꯩꯅꯣ ꯂꯥꯏꯟ ꯂꯥꯛꯇꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯈꯛꯇꯅꯁꯨ ꯌꯥꯗꯦ. ꯂꯥꯏꯔꯤꯛꯁꯨ ꯃꯊꯧ ꯇꯥꯏ. ꯂꯥꯏꯔꯤꯛꯁꯤꯅ ꯃꯔꯨ ꯑꯣꯏꯔꯒ ꯑꯗꯨꯗꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯁꯤꯁꯨ ꯇꯧꯒꯗꯕꯅꯤ. ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯀꯃꯜꯕꯨ. ꯃꯈꯥ ꯇꯥꯕꯁꯤ ꯀꯃꯜꯒꯤ ꯕꯕꯥꯗ ꯑꯃꯨꯛ ꯍꯪꯖꯒꯦ. ꯀꯃꯜꯒꯤ ꯕꯕꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ. ꯕꯕꯥꯁꯤ ꯕꯕꯥꯒꯤ ꯃꯤꯡ ꯍꯥꯟꯅ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ. ꯑꯍꯣꯡ ꯁꯥꯡꯕꯝ ꯒꯧꯔꯆꯟꯗ꯭ꯔ ꯁꯤꯡꯍ ꯀꯧꯏ. ꯊꯥꯒꯠꯆꯔꯤ ꯕꯕꯥꯕꯨ. ꯀꯩꯅꯣꯒꯤ ꯀꯃꯜꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯒꯤ ꯀꯩꯅꯣꯁꯤꯒ ꯃꯇꯥꯡꯁꯤꯒ ꯕꯕꯥꯒꯤ ꯋꯥꯈꯜꯂꯣꯟ ꯈꯖꯤꯛꯇꯪ ꯇꯥꯛꯄꯤꯌꯨ. ꯑꯩꯈꯣꯏ ꯑꯩ ꯏꯆꯟꯄꯥꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯥꯒꯤ ꯄꯥꯕꯒꯤ ꯃꯇꯥꯡꯁꯤꯒ ꯌꯥꯝꯅ ꯂꯤꯛꯄꯒꯤ ꯆꯥꯡꯗ ꯄꯥꯕꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯁꯨꯝ ꯀꯞꯆꯗꯨꯅ ꯂꯩꯔꯤꯕ. ꯑꯗꯨꯒ ꯃꯥꯅ ꯏꯄꯥ ꯄꯥꯗꯅ ꯔꯤꯖꯜ ꯑꯁꯤ ꯂꯥꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯑꯉꯛꯄ ꯑꯃꯈꯛ ꯐꯪꯉꯤ. ꯄꯥꯕ ꯋꯥꯠꯂꯤ ꯁꯨꯝꯅ ꯌꯥꯝ ꯂꯤꯛꯅ ꯄꯥꯏ. ꯑꯗ ꯁꯥꯟꯅꯕꯁꯤꯒ ꯃꯥ ꯑꯌꯥꯝꯕ ꯃꯇꯝ ꯅꯨꯡꯊꯤꯟꯒꯤ ꯑꯁꯪꯕ ꯃꯇꯝꯗ ꯃꯥ ꯁꯥꯟꯅꯕ ꯆꯠꯄꯁꯤꯅ ꯃꯉꯣꯟꯗ ꯄꯥꯕꯒꯤ ꯆꯥꯡꯁꯦ ꯂꯤꯛꯄꯅꯤ. ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯦ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯒꯣꯔꯃꯦꯟ ꯖꯣꯕꯒꯨꯝꯕꯗꯤ ꯇꯧꯍꯧꯕ꯭ꯔꯥ? ꯑꯩ ꯚꯦꯟꯆꯔꯗ ꯑꯩ ꯆꯍꯤ 15 ꯃꯊꯛꯇ ꯊꯕꯛ ꯇꯧꯔꯒ ꯍꯤꯟꯗꯤ ꯄꯣꯁꯇ ME ꯁ꯭ꯀꯨꯜꯗ ꯁꯨꯔꯝꯕꯅꯤ. ꯑꯗꯣ ꯁꯔꯀꯥꯔꯅ ꯁ꯭ꯀꯨꯜꯁꯦ ꯒ꯭ꯔꯥꯟ ꯂꯧꯕꯤꯗꯕꯒꯤ ꯃꯔꯝꯅ ꯑꯩꯒꯤ ꯄꯦꯟꯁꯟꯒꯤ ꯃꯇꯝ ꯑꯣꯏꯔꯛꯅ ꯑꯩꯅ ꯄꯦꯟꯁꯟ ꯐꯪꯕ ꯆꯍꯤ ꯑꯗꯨꯛꯃꯛꯇꯗ ꯁ꯭ꯀꯨꯜ ꯄ꯭ꯔꯤꯚꯦꯟꯁꯤꯌꯦꯂꯥꯏꯖꯦꯁꯟ ꯑꯣꯏꯔꯛꯏ.
ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯃ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯑꯅꯥꯕꯁꯨ ꯑꯗꯨꯅ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯍꯛꯆꯥꯡꯗ ꯀꯤꯗꯅꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯃꯨꯛ ꯊꯣꯛꯂꯛꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯇꯥꯕꯗ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯅꯤ ꯑꯉꯥꯡ ꯑꯃ ꯀꯩꯅꯣ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯔꯒ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯛꯄ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯁꯨ ꯑꯣꯏꯕ ꯇꯧꯗꯕ ꯌꯥꯗꯕ ꯑꯃꯁꯨ ꯑꯣꯏꯕ ꯑꯗꯨꯗꯒꯤ ꯁꯤꯒ ꯆꯪꯉꯤꯕ ꯄꯣꯠꯆꯪꯁꯤꯡꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯉꯥꯡꯁꯤꯡꯁꯤꯒ ꯀꯔꯤꯝꯇ ꯈꯪꯍꯟꯗꯅ ꯃꯃꯥ ꯃꯄꯥꯅ ꯀꯗꯥꯏꯗꯒꯤ ꯀꯔꯤ ꯁꯣꯏꯒꯗꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯤꯕꯅꯤ ꯑꯁꯦ ꯀꯃꯜꯅ ꯑꯁꯦ ꯈꯤꯇꯪ ꯈꯪꯉꯒ ꯃꯃꯥ ꯕꯕꯥꯒꯤ ꯃꯃꯥꯏ ꯊꯥꯡꯒꯠꯀꯗꯕꯅꯤ ꯐꯒꯠꯅꯕ ꯂꯝꯕꯤ ꯍꯣꯠꯅꯒꯗꯕꯅꯤ ꯄꯥꯕꯨꯡꯕꯨ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯕ ꯑꯁꯤ ꯀꯃꯜꯒꯤ ꯍꯦꯛ ꯏꯃꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯈꯥ ꯇꯥꯕꯁꯤ ꯏꯅꯦꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯏꯅꯦꯒꯤ ꯃꯤꯡ ꯍꯥꯟꯅ ꯑꯝꯇꯪ ꯇꯥꯛꯄꯤꯌꯨ ꯑꯍꯨꯝ ꯁꯥꯃꯝ ꯕ꯭ꯔꯖꯦꯁꯣꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯩꯅꯣ ꯏꯅꯦꯅ ꯑꯩꯈꯣꯏꯒꯤ ꯀꯃꯜꯖꯤꯠꯁꯤ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯀꯩꯅꯣꯗ ꯇꯧꯅ ꯑꯁꯣꯝꯗ ꯊꯕꯛ ꯃꯄꯥꯟꯒꯤ ꯊꯕꯛ ꯑꯃꯗ ꯑꯗꯨꯝ ꯌꯨꯝꯗ ꯄꯥꯛ ꯂꯩꯒꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅ ꯏꯃꯥꯅꯗꯤ ꯂꯣꯏꯅ ꯈꯪꯉꯦ ꯀꯃꯜꯖꯤꯠꯀꯤ ꯀꯩꯅꯣ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯦꯅꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯈꯪꯗꯣꯏꯅꯦꯕ ꯅꯠꯇ꯭रा ꯑꯗꯣ ꯃꯥꯛꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝ ꯏꯅꯦꯅ ꯉꯟꯅ ꯍꯧꯗꯣꯛꯄꯤꯕ ꯈꯣꯠꯄꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯇꯥꯛꯄꯤꯌꯨ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯍꯥꯏꯅ ꯄꯔꯤꯈꯥ ꯃꯌꯥꯗ ꯑꯩ ꯉꯟꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯇ꯭ꯌꯨꯁꯟ ꯅꯪꯅꯕ ꯑꯗꯒꯤ ꯉꯟꯅ ꯍꯧꯗꯣꯛꯑꯒ ꯂꯥꯏꯔꯤꯛꯇꯣ ꯄꯥꯍꯜꯂꯒ ꯑꯗꯩꯗꯤ ꯇ꯭ꯌꯨꯁꯟꯒꯤ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒ ꯃꯥꯕꯨ ꯊꯥꯏ ꯍꯜꯂꯛꯑꯒ ꯑꯃꯨꯛꯁꯨ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯧ ꯍꯥꯏꯅ ꯉꯥꯡꯉꯤ ꯃꯥꯅ ꯇ꯭ꯌꯨꯁꯟ ꯆꯠꯂꯝꯗꯥꯏꯗ ꯇꯤꯐꯤꯟ ꯑꯃ ꯂꯣꯏꯅ ꯇꯧꯕ ꯂꯣꯏꯔꯒ ꯑꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯒ ꯑꯩꯒꯤ ꯐꯤ ꯁꯥꯒꯗꯕ ꯈꯣꯠꯀꯗꯕ ꯑꯗꯨꯝ ꯁꯥꯔꯒ ꯑꯗꯨꯝ ꯂꯣꯏꯔꯒ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯉꯦ ꯑꯗꯩ ꯃꯥꯛ ꯂꯥꯛꯄꯒꯤꯁꯨ ꯐꯤꯔꯣꯜ ꯁꯨꯕ ꯈꯣꯠꯄ ꯍꯥꯇꯥ ꯑꯩꯅ ꯂꯣꯏꯅ ꯇꯧꯏ ꯑꯗꯨꯅ ꯃꯥꯛ ꯍꯣꯠꯅꯕꯗ ꯑꯩ ꯌꯥꯝ ꯋꯥꯈꯤ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯈꯤ ꯐꯤ ꯁꯥꯕ ꯈꯣꯠꯄ ꯇꯧꯔꯒ ꯑꯗꯩ ꯃꯄꯥꯅꯁꯨ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯏꯆꯥꯒꯤ ꯇ꯭ꯌꯨꯁꯟꯒꯤ ꯐꯤꯛꯁ ꯄꯤꯅꯕ ꯈꯣꯠꯅꯕ ꯑꯩ ꯐꯤ ꯁꯥꯅ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯑꯁꯨꯃꯥꯏꯅ ꯑꯩ ꯏꯆꯥꯁꯦ ꯍꯣꯠꯅꯖꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯋꯥꯈꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯅꯦꯒꯤ ꯀꯩꯅꯣ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯏ ꯑꯗꯣ ꯀꯃꯜꯅ ꯃꯥꯒꯤ ꯑꯦꯅꯤ ꯇꯧꯔꯨꯕꯗ ꯊꯕꯛ ꯏꯪꯈꯥꯡ ꯈꯪꯗꯦ ꯂꯥꯏꯔꯤꯛ ꯈꯪꯗꯦ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯀꯩꯅꯣ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ ꯑꯗꯣ ꯀꯃꯜ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯄꯄꯥꯅ ꯇꯧꯔꯤꯕ ꯅꯪꯒꯤ ꯁꯤ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯈꯤꯕ ꯑꯃ ꯈꯨꯗꯤꯡꯃꯛ ꯀꯩꯅꯣ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯃꯊꯪꯁꯨ ꯅꯪꯅ ꯀꯩꯅꯣ ꯇꯧꯔꯛꯏꯉꯩꯒꯤ ꯀꯣ ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯤꯉꯩꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯣꯏꯅ ꯎꯅꯕ ꯐꯪꯗꯣꯏꯅꯤ ꯄꯄꯥꯅ ꯃꯆꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤꯁꯨ ꯅꯪꯅ ꯃꯥꯔꯛꯇꯣ ꯐꯖꯅ ꯄꯨꯔꯛꯏꯉꯩꯒꯤ ꯃꯥꯒꯤ ꯊꯃꯣꯏ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯃꯥꯒꯤ ꯅꯥꯔꯤꯕꯁꯤ ꯀꯥꯎꯊꯣꯛꯈꯤꯕꯗ ꯐꯔꯛꯇꯣꯏꯅꯤ ꯑꯁꯤ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯃꯜꯖꯤꯠ ꯑꯃꯁꯨꯡ ꯀꯩꯅꯣꯒꯤ ꯀꯃꯜꯖꯤꯠꯀꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ